ꯐꯃꯨꯡꯗ ꯇꯨꯝꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎꯐꯥꯎꯕ ꯍꯥꯠꯅꯔꯤ꯫ ꯇꯝꯗꯅ ꯃꯩꯇꯩ ꯄꯥꯉꯟ ꯍꯨꯟꯅꯔꯤ, ꯆꯤꯡꯗꯅ ꯅꯥꯒꯥ ꯀꯨꯀꯤ ꯈꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯗꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯥꯅꯗ꯭ꯔꯤ꯫ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯃꯅꯨꯡꯗꯁꯨ ꯁꯔꯀꯥꯔ ꯁꯦꯝꯍꯧꯕ ꯀꯥꯡꯕꯨ, ꯁꯦꯝꯍꯧꯗꯕ ꯀꯥꯡꯕꯨ ꯈꯥꯏꯗꯣꯛꯂꯤ꯫ ꯂꯩꯉꯥꯛꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯔꯨꯂꯤꯡꯅ ꯃꯃꯥꯡ ꯁꯔꯀꯥꯔꯗ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯨ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯄꯥꯝꯕ ꯀꯥꯡꯕꯨ, ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯥꯏꯗꯣꯛꯂꯤ꯫ CSOꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ ꯆꯥꯎꯕꯤ ꯇꯥꯅꯔꯤ꯫ ꯂꯜꯍꯧꯂꯨꯞꯁꯤꯡꯁꯨ ꯐ꯭ꯔꯦꯛꯁꯟ ꯁꯦꯝꯕꯤ ꯇꯥꯅꯔꯤ꯫ ꯅꯍꯥꯁꯤꯡꯁꯨ ꯃꯆꯨꯝ ꯐꯪꯅꯕ ꯑꯃꯅ ꯑꯃꯗ ꯇꯣꯡꯁꯟꯕꯤ ꯇꯥꯅꯔꯤ꯫ ꯌꯥꯅꯅꯕ, ꯄꯨꯟꯁꯤꯟꯅꯅꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯅꯤ, ꯑꯩꯅ ꯂꯣꯏꯅ ꯍꯩꯕꯅꯤ ꯍꯥꯏꯗꯅ ꯃꯨꯛꯈꯠꯅꯈꯤꯕꯁꯤꯅ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯅꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯅꯨꯡꯁꯤꯅꯅꯕ, ꯄꯨꯟꯁꯟꯅꯅꯕꯗꯤ ꯍꯣꯠꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥꯏꯊꯔꯛꯄꯗꯁꯨ ꯀꯛ ꯊꯤꯟꯗꯨꯅ, ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅꯍꯟꯗꯗꯨꯅ, ꯐꯠꯇꯕ ꯀꯌꯥ ꯑꯣꯏꯍꯜꯂꯛꯇꯨꯅ ꯑꯆꯧꯕ ꯃꯥꯡꯖꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯗꯨꯗ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯕ ꯅꯠꯇ꯭ꯔꯦꯗꯣ꯫ ꯃꯩꯆꯧ ꯄꯟꯗꯤꯠ ꯉꯥꯛꯇꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯑꯣꯟꯈꯠꯂꯒ ꯍꯦꯛꯇ ꯈꯨꯝꯂꯛꯇꯣꯔꯤꯕꯅꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯐꯥꯎꯕ ꯍꯥꯠꯅꯔꯤ꯫ ꯐꯖꯔꯦ ꯏꯃꯥ ꯅꯪꯒꯤ ꯁꯅꯥ ꯂꯩꯕꯥꯛ, ꯃꯩꯆꯧ ꯂꯩꯕꯥꯛ ꯑꯣꯜꯂꯦ, ꯃꯩꯆꯧ ꯂꯩꯕꯥꯛ ꯑꯣꯜꯂꯦ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯆꯤꯟ ꯈꯗꯥꯡ ꯉꯥꯛꯇ ꯉꯥꯏꯈꯔꯦ꯫ ꯈꯨꯄꯤꯒꯤ ꯂꯥꯟꯅ ꯄꯤꯛ ꯊꯟꯈꯔꯦ꯫ ꯑꯁꯦꯡꯕ ꯂꯥꯟꯐꯝꯗꯗꯤ ꯂꯥꯟꯃꯤ ꯎꯁꯜꯂꯛꯇꯔꯦ꯫ ꯀꯣꯛꯇꯅ ꯔꯥꯕꯣꯟ, ꯆꯤꯟꯗꯅ ꯃꯨꯔꯊꯨꯕꯤ, ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯗ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯍꯦꯜꯂꯤ꯫ ꯊꯣꯛꯂꯛꯈꯤꯕ ꯄꯥꯎꯈꯨꯝꯁꯤꯅ, ꯊꯣꯛꯂꯛꯈꯤꯕ ꯍꯤꯁꯇ꯭ꯔꯤꯁꯤꯅ, ꯊꯣꯛꯂꯛꯈꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯁꯤꯅ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯁꯅꯥ ꯂꯩꯕꯥꯛ, ꯃꯩꯆꯧ ꯂꯩꯕꯥꯛ ꯑꯣꯜꯂꯦ, ꯃꯩꯆꯧ ꯂꯩꯕꯥꯛ ꯑꯣꯜꯂꯦ꯫